International Peace and Social Advancement 𝐈𝐏𝐒 kuntaruk suba Foundation Day gi thauram ngasi Manipur Press Club ta pangthokre. Thauram adu 𝐈𝐏𝐒 President Taurangbam Birgit Advisor 𝐂 𝐒 𝐒 amadi UCM gi President Joy Chandra Konthau zamna athoiba mithunglen oina saruk yaduna haudokhe. Loinana hauzik thokliba furup ki lan asida lekhidraba athoba singge mapamda minute ani tumina leptuna awaba phongdokhe. Thauramadu 𝐈𝐏𝐒 President Taurangbam Birgit Nahai yelhongaidigi furup kaya ngasi fauba nungsi chanana leminarakliba asida tangkak kaya da tongan ba community ani ahumgi marakta ngaihak leitana khatna chainaba thoklabasu nungsi chanana adumak leminakhe adumainamak handak khanghaudana chinku ki narco terrorist singna maitegi mathakta haurakliba lan asida loizing loya da thokliba lan asikhak natana tongan ba lalong maru oina kuki singna taurakliba diplomatic warfare propaganda warfare ki manung channa Imphal Tulihal Airport po kangwai haina thazilakpa amadi ikoy-koydana mongsangai da leiba SBI ATM amada paisa lauthokpada ongsangai Churachandpur haina thoklakpa asi leingak asina una khangna khangsinnadaba sengdoktaba makhoigi mathakta leingak ki oiba thabak amata lokhataba amadi masigi matangda center da pau pibagi mahuta tauri yengsili haidana leiba asi yaningde haina phongdokhe Lan asi hukulaki tha mani da ngai shalpa matamda airport da miming uthoge ek ber bokumba subyal da le se kambai kai thonjalaka da Churachandpur kai thonjalaka le ramba sangai da le ba SBI ATM booth gi jingthora pada yawai ba sangai haibi mo da ong sangai Churachandpur kai thajalakwa masi nakoi gi di lalong amagi manung sanna diplomacy warfare OBI propaganda warfare OBI any kind of moi gi warfare amada lakwa lamben da jangjal iba manung san yaw masak amani se lengak khangbi biya ko ramle masi Instagram yana masi khangbi ra kan masi chap stand lobby ra kan madu thinga ba thinga ra kan da apoi Instagram enda ta kan madu chap ko do pi ga do ngai se masi bo ku bo phang da bai ta tawri yengchali haibi wari wa hong adai wa khak le na tana atai thoi do pa hen le ta bai ta masi thoi do ngam ni miam na kang le kunai na so peningai ko da ba ngasi mak adum akoi bisi na lepte aso open lepte adu yung thado pagi kuina lai ra pagi relief kem do wan khangpagi sugma myam singa se chap chaba lengak ama leibagi government ama leiri haibagi chap chaba masak machu thongna tarang kang myam upung da vibe sa kang myam gi oina lamdam masigi yellow fruit ama oina big brother ama oina yamna song na laibo thibani haibase ipsai gi mai gi thamjani